Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Merger agreement chapchana implement taunaba Manipurgi ningthau MP sana jawbana parliament ta taksingkrai. Null and void oire haina governor na nauna order tholoniba asi unconstitutional oi haina mega sandana phangdokrai. Manipurgi Anouba CM Kana Oigadage haiba Ngasi Athengbada Khanglaba Yari Hari. Merger agreement chapchana implement taunaba Manipurgi ningthau MP sana jawbana parliament ta taksingkrai. Manipur merger agreement chapchana implement taunaba Rajya Sabhagi MP ningthau laisemba sana jawbana parliament ta taksingkrai. Ngasi phamkiba parliament mifamgi 0 hour gi matamda merger agreement ki wafam asi pukhatladuna MP sana jawbana hai. Manipur asi apikpa state ama oizarabasu chahi lising manga henbagi puwari amadi civilization leizarakpa maning makha tamna palamba lebak ama oirami. The Manipur Merger Agreement 1949 haiba agreement amagi makhada ing kumja lising amaga chamapan nifu mapandagi Manipur India gi saruk ama oiraki. Aduma pu haukiba chahi kayagi mamangda palamba lengak singna hairiba agreement asi karigumda ikai khumnabiba natraga khangbiba leitri. Masina tasengna Manipur miyam gi pukning wakhalda chauna chaitheng piri. Maru oina agreement asigi article 8 subada yauriba aroiba pera asida Manipur singi socio-economic, cultural amadi political status hena wangba thakta pukhatpaga mari lenaba wafam sing yamna mayek shengna yauri. MP sana jawbana makha taraduna hairiba article asigi aroiba perada India lengakna Manipuri singbu tongan ba public service singi thabak pinaba chanaba thorang sing lokhatkani amadi atai lamda kayadasu yahonaba pukning thogatkani. Loinana tongan ba makhalgi law sing custom amadi Manipur miyamgi social economic amasung religion sing ngak senduna thamgani haina palli adubu ngasi fawba hariba agreement asida yauriba waro sing asiga mari lenaba matik chaba thorang sing natraga safeguard sing piduna state asibu ngak shenaba matik saba thorang ama phawat lokhat palaitri. Maram asina Manipurgi socio-economic, cultural amadi political status hena fagat hanaba matik chaba thorang sing amadi mathau taba khongthang sing lokhat pinabat loinana Manipur merger agreement chapchana implement taunaba house ki khuthangda ningthau MP sana jawbana union government ki puning chingsing ki hari. Null and void oire haina governor na nauna order thoklakliba asi unconstitutional oi haina mega chandrana phangdorakli. Manipurgi Governor Ajay Kumar Bhalana Chief Minister and Viren Singh na resign to kraba matung tha asigi mapanda Manipur Legislative Assembly gi session phamnaba thokiba order adubu null and void oire haina nauna order tholiba asi illegal amasung unconstitutional oi haina MPCC gi president su oiriba MLA K Mega Chandrana news channel amana loba interview da phangdokrai. Assembly session gamari lenana Manipurgi governor na thokiba Anouba order adubu criticize tawraduna MLA Kaisa Mega Chandrana makhatana hai. State asida constitutional crisis tholakpa yabagi oithokpa yamna chawna leire. Manipurgi oina hauzik hongliba political scenario asi yamna unconstitutional oibata natana constitutional crisis tholakpa yabagi oithokpa lei. Manipurgi governor na kokhiba assembly session asi null and void oire haina nauna thokliba order asisu illegal oibata natana unconstitutional ori. Constitution of India ki provision da governor na asigumba null and void oire habigi wapower apide haina mahakna phongdokhi. Mahakna BJP lengak asina isu asida hakchina laude haiduna maral sidaduna hauzik Manipurgi oirakliba political situation asi yamna laibak thibani. Masina Manipur state asida political stability leitana basinba thong amani haina lawayai. Manipurgi Governor Ajay Kumar Bhalana tha asigi taradagi hoduna Manipur Legislative Assembly mifam kaunaba thokiba order adu nomaizing numita official oina notification ama thoktuna revoke tawkhibani. Notification adu da tangai fadana Manipurgi oina political uncertainty ama oirakpadagi BJP na luchingba lengak asida pressure lakpa amasung Congress na luchingba opposition party singda house ki floor da no confidence motion tharakpa yabagi oithokpa leiba maram singnani haiki. Manipurgi Anouba CM Kana Oigadage haiba Ngasi Athengbada Khanglaba Yari Hari.
Chief Minister N. Virena CM Pham Thadokraba Matung State Asigi Anouba Chief Minister Kana Oiraba Yai Habadu Ngasi Lautolaba Yana Lady. Pauche Asina Pongba Paugi Matung ina Hausi Khangluna Ladiba Manipurgi Chief Minister Gi Pham Mansinabagi Damak BJP Manipurgi in charge Submit Patrana Luchingba Mipam Aman North AOC Deleba Hotel Imphal the Pantokre. Mifamaduda BJP Manipurgi President Adhikari Mayum Sardar Devi Manipur Engaki Transport Amadi Veterinary Amadi Animal Husbandry Minister Kasim Vasum Water Resource Amadi Relief and Disaster Minister Awangbam Nyumai Kakchingi MLA Mayanglambam Rameshwar Hairoki MLA Tokchom Radeshyamsu Sarugyaki Hausi Pawagi Oina Kanabu Manipurgi Anouba Chief Minister Oina Khankibage Haibadi Pauche Asina Chapchana Kamangamdri Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nuksibiduna like amadi subscribe Tawiduna subscriber Masing Hengat Hanbada Adom Sumating Pangbiyu. Central na Manipur Miyambu Usit Tabagi Thawongni Hane Ibobina Fangdokre. Lamdam Sigi Miyamgi Isu Kaya Khanagadaba Assembly Session Pangthokadaba Nomakhaw Waliba Chief Minister Budali the Kauraba Matung Nongalaga Imphal the Hekthongmaga resign to Honba Habasi Yamna Usitabagi Thawongni Haina former Chief Minister Okram Ibowina Fangdokre. Karigumba Matang Yadraba Faba State Ajida suspend animation lehen fam thokte. Matam Yamna Labor Maramna Ahing the Paba Anouba Luchingba Khanduna Chief Minister Oina Wasak Hanbayai. Constitutional crisis Labasu Nataba State Asida Constitutional crisis Lehanduna Manipur Miyam Ot Negadaba President Rule Thamlaklabadi Manipur Miyamna Khangba Wagadaba Mali Amadi Center State Asida Yangleba Midyang Asi Khangbada Yamna Wai Asuk Yamna Usit Tawaidaba Tawong Ulaliba Asidi Sikibana Hena Fai Haiba Wapam Tamki. Miyoi Ama Cup Syrup Amadi Tramadol Hydrochloride Capsule Gakonana Fare. Ngasi ayuk pong mga rom taba matamda Thobal District Police Amadi Chamaga Humpunitoy Shuba BSF Battalion B Company gi apunba kangbuna Lilong Police Station gi manung chanba Lilong Haurebi Tural Ahanbida Leiva Hafizuddin Chahi Kuntramapan Apopa Lekhidraba Maulana Zamiuddin Koba Miyoi Amagi Mayumda Thiba Humbagi Tabak Sathabada Cup Syrup Bottle Kuntared Amadri Tramadol Hydrochloride Capsule Chaniga Taramari Fagale Hari Athengbada Kraba Nisa Oina Sizinaba Potlam Sing Adubatam Lamliba Hafizuddin Fagat Pagalonana Potlam Sing Adugalonana Makhataba Legal Action Lakonaba Lilong Police Station da Kusina Krehari. Kuki Miyamna Taliba demand a hongba Kak Leroy Haina Panglin Lan Haukip na Fangdokrai. N. Virena Chief Minister from the resignation Tau Krabasu Anouba Chief Minister Amasilak Labasu Kuki Zo Miyamgi political aspiration ama oiriba separate administration natraga legislature yauba union territory ahong walaite haina saikot kendragi MLA Paunilal Haukip na haikre wafam asi MLA Paunilal Haukip ki account da thagalakpa post amada phongdorakpani post asina makhatana hai Chief Minister N. Virena from thadokhiba asi nakal anigi marakta Wari Sanaba Yabagi Ahanba Khongthang Oigani Adubu Kuki Miyamna Taliba demandi ahongba khak lairoi hari Kutlai Kayaga Lonana Kasipi Tabangan Bagi Lanmi Taruk Kutlaiga Konana Fare. Security Force ki Kangbuna Tongan Tongan Bamupam Sing the Chatakiba Operation da Tongan ba Lalholup Singil Lanmi Kaya Kutlaiga Konana Fare Hari. Police ki Pao Asina Hai Tha Asigi Mapanda Tengnopal District ki El Mino Ridge Line Dagi Sahi Nauriba Juvenile Ama Yauna Kasipi Tabangan ba Group ki Lanmi Taruk Fagat ki Hari. Faraba Kasipi Tabangan Bagi Kader Singh ni Hari Basing Adudi RK Ingo Singh Chahini Funitoy Oinam Herozit Chahi Kunipan Salam Susil Singh Chahi Kulhumdoi Hizam Mani Maitei Chahi Kuntramatoi Amadi Samjat Sabam Manisna Maitei Chahi Nifu Humdoi ni Hari Fagalaba Miyushing Asidagi 7.62 mm LMG rifle ama SLR rifle ama Insas rifle ani AK-47 rifle ama SLR magazine ani Insars LMG magazine mga AK-47 magazine ani passive side ama SLR maru maudra taruk LMG gi maru chaniga humpunipan Insas gi maru chaniga humpumapan AK gi maru humdra humdoi bulletproof jacket taruk bulletproof plate nipan amadi mobile phone tare sufaga le hari Yambem lavana masagi maral sing akpinaba haijakre
Ngasi ayuk pung ahumram taba matamda uripok yambem laikai da laiba senior journalist amadi human rights activist yambem labana masak khangdaba khutlai paibasingna masagi mayumdagi faduna pukiba adu tekta kaidana thadorakle hari Pau asina hai ngasi ayuk pung 12 rom taba matamda yambem laba Imphal West District Pasoi Police Station gi manung chanba moidang pok khunau gi area da tekta kaidana thadoklambani loinana Pasoi Police ki kangbuna thodok adugi matangda machin hangkhre hari Jerak asida yambem labana mahapu phazilubaga lumari lainana paugi mifam ama pangthoktuna phongdokhibadi sahi humdra hena Manipurgi ningtam lalhoduna lakliba mangzil thaduna lakliba UNLF na handak Bharat Sarkar ga nomai kapna dabagi khutyek piduna awangwa thakta ningtamba asi political gi oiba wari sanaduna ningtamba ama puraknaba honariba UNLF bu khut thangatpa surrender group haina haikiba adu aranbani soikiba adugidamak laibak miyamda Lale haina yambem labana sengdorakli. Paumi shinga unaba aduda mahakna haiki. Ngarang nahal local TV amagi khanane nabada mamang chahigi October anida kangpok pida soibadagi maite ani faruba adu kuki taramathoi amadi mark haukip ka kusin nagadra haina iruba numit adugi numidangda aigi yumda Facebook post adu lawtho u haina lakhiba khutlai paibasing adu makhoina UNLF pambaini haina hairam khiba leite maduda aina UNLF pambaini haina haikiba adu maksu lale soikiba adugidamak ngakpiyu asoiba aranba kaya aduna maram oiraga makhatana TV da khanane nabasing makhatana yauzararoi soikiba lankibasing adu UNLF pambaida lale haidari Manipurgi miyamna su ngakpiyu haiki KCP PWZ gi lanmi nipan khulai ga konana fagat pagal loinana makhoina fazin duna thamlamba miyoi ama kanbangam khrei Security Force na chatakiba operation da cell gi demand ga loinana KCP PWZ gi lanmi singna fazin duna thamlambani haiba miyoi ama tekta kaidana kanbangam khibaga loinana miyoi adubu fabada chenabani haiba KCP PWZ gi lanmi nipan khulai ga konana fagale hari Police ki pau asina hai akaknaba paugi likhun ama phangbadagi Imphal West ki area da chatakiba operation aduda KCP PWZ gi miyoi nipan khulai ga konana fagale hari Police ki pau asina hai akaknaba paugi likhun ama phangbadagi Imphal West ki area da chatakiba operation aduda KCP PWZ gi miyoi nipan khulai ga konana fagale hari Fagalaba khulaising adudi maru tara yauba magazine ama .32 gi pistol ama maru taru yauba magazine ama mobile handset tara humdoi samurai thang ama car ani recover tawre hari aduga makhoigi makhutagi tekta kaidana kanba ngamlaba miyoi adu imung manungi miyoi singda khusinakhrai Sel khaibada chenabani haiba KCP apunbagi miyoi ani fare Security Force ki kangmuna Technopal District ki Indo-Myanmar BP number 85 ki area da thiba humbagi thabak sathabada aina thingkraba koirengna luchingba UNLF ki lanmi amaga pripa ki lanmi amaga fare hari faraba koirengna luchingba UNLF ki lanmi adugi maming namairakpam Robert Maitei Allies Thailand chahi kuntaruk kawi aduga pripa ki lanmi aduna mangsatabam Mila Chandra Singh Allies aunba chahi kunipan kawi Makhoi anidege Myanmar gi currency lupali sing taret ka chawnga su recover tawba ngamle hari amaromda ngarang Manipur police ki kangbuna KCP apunbagi lanmi anisu city police station gi manung chanba Rup Mahal theater manaktagi fare hari faraba sing adudi haubam malengamba LS KZF chahi kuni thoi amadi Saruk Ahmad chahi taranipan kawi hari Makhoi ani Rup Mahal theater gi akoibada leiba dukan singdagi sale khaibada chenabani haiba khangmangamle makhoidagi mobile handset ani two wheeler ama side bag ama fagale hari Bosemna exam gi center karigi laukthokpa ngamdribano haina desamna phongdorakli February 18 dagi hogadoriba HSLC examination gi exam center ngasi February 18 yauraba phawada Board of Secondary Education Manipurna laukthokpa ngamdriba asi karigino haina desamna hanglakli Desamna press thokpa cherola mana haribade board haibasi Manipur lengakna semba autonomous body amani masigi maning tamba asibu lengakna Khubam numda paisilaga thamnaba hotnaribasi achumba khongthang nate lengakna question sampham amadi question nampham pigadabani hairabasu board na pigadawribra haina hanglakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Aroibada maruba pau amuka hana pizari
Merger agreement chap chana implement taunaba Manipurgi ningthau MP Sana Jaubana parliament ta taksingkhrei. Null and void oire haina governor na nauna order tholaliba asi unconstitutional oi haina megasandra na phongdokhrei. Manipurgi Anouba CM Kana Oigadage haiba ngasi Athengbada lautholaba Yari hari. Matang asida Loyalam E-PAO na namitangi pau pibil lojari tabiri ba khudimako amuka hana khurumjari.